Laibak thiba thokdok amadagi makhut nama kakhraba nupi macha amana kanna honaduna Afaoba cricketer amar oirakhi aduga punsida aikhoina hanba koba leitana honarabadi mai soidana paki haiba uliba film amakhakni mayam punna taminasi pumnamakpu manga movie review na taramna okjari ngasi so amuk sport drama category da chanba Bollywood movie ama amuk puduna lakjari film asigi maming na Ghoomer film asi August 12 2023 da release tawkhibani film asina fangkhiba rating singdi IMDb da 10 gi manungda 7.5 Rotten Tomatoes da 75% gi fresh rating fangi aduga Google users na 59% gi like piri film asigi director R Balki writer sing na R Balki Rahul sengupta Rishi Virmani film asida marueba saktam langniba singdi Anina gi saktam da Saiyami Kher Anina gi mabok gi saktam da Shabhana Azmi Padam Sodhi Padam haraga khangnariba asigi saktam da Abhishek Bachchan Jeet ki saktam da Angad Bedi film asi explain tawbada soikhiba langkhiba yawraba sungak piyo film asigi ahoba sinda Anina du cricket sanabagi saktam ama ulli makoina sanariba mafam atuda nupa ani khak laklaga karem kathainana ngangduna leiri moina ngangnariba wadu Anina su adum tarame Anina na 6 ama kalakpada nupa ani dugi manungda amagi makokta ball na palame nupi kaisu punna changlai Anina na hairai noina aikhoida karem kathaina na tawrabadi aikhoina madugi pakum amuk piba tabani matungdi cricket yengba lakpada helmet upau Anina gi mabok su mana sanari badu yengni badi mana hek sanaba practice chatpa magi mabok tu adum yawe aduga magi performance sing adu munna yengduna record tawsile mathangi se namada Anina hoi imung manung du harauna chamin thaminari Anina gi mapa Nikuna parotha puthora putra magi mabok na hairai Niku nachanupa ani se DNA test tawda yararoi aigi isuga mandre ani se mana adum na haribagi maramdi Anina gi mabung ani du saba aduki mate yawna phai atai dagi hena saba du da hairakli bane Anina namu bobo chaja sanu fitness haibaga fatness haibaga ani sigi wahai sida maye amata ni khenari base aduga moina oidi basina fatness haibadune Anina gi mapana ngasigi match kamai tawre hairakpada mabokna ball 83 da run 104 lawi aduga wicket ni panda kare harai wahai du tabada mapana nungsina Anina da konbi Anina gi mabung tishu na hairai Chris Gayle na lauri do ball kuntha da century ni Anina gi mabok na mu aigi mutual fund da thamkhiba senpham du pau mature oire aduga nui Anina karam kandana mature oigi dori phasi Anina gi mapana hairai moina sanari duna T20 aduga Anina na sanari sina over yankai mabok na mu over yankai haibasidi yankai loiba phau sanana ba honagadabani Anina hoigi imung bomba Anina na cricket sanabadu loina support tawribani mathang sin amada physics ki class tawringai da satra nupa ani khang mobile da lona cricket live yengai da oja aduna changlaktuna run kaya yauri harai maduda satra ani du kithiki rum hogalaga khomai oja aduna cricket ki matang da sum nganglaga leibadu Anina na hogalaga sir class loiraga cricket tu gyan ta na yengba yani aduna class si makha chathabiro hairami maduda oja nupa aduna nangsu cricketer ni cricket ki maramda ngangwasi interest yaudabra haina hangai aduda Anina na hairai sir aina physics lauri base cricket pambagini ball na lakpagi mawong do physics ta yauri ba dynamics of moving object ta base taw bane aduna aina spin namadi swing phajana sanaba haina ba physics takpiro mathangi sinamada Anina na kana practice tawringa Indian team gi selector yaungna yengi magi performance atu ubada nupa amana madi Indian team da sanaba yarani hairapada selector aduna state level da amuktang sanain kisi hairame asumna mathang sin amada Anina gi imung manungsu state level gi obak match adu yengba laklame Anina gi mabokti CM pairaga Anina gi performance atu record tawsile Anina du 50 run lawraba matung out oiraga changlai mana changlakpaduda magi mapana nokphet tawraga pukning thagatuna khuba khurame mathangi sinda Anina gi mabokto YouTube ta yengduna kaigumba mahi ama semba laknari asomdana Anina amadi mabung ani du breakfast saminari tanja du Anina gi mabok changlaktuna ngasai mana semkhiba thangnaba mahi du birai mahi du makhoi ani tangi semakpani mahi du pisinduna hairai masi nangna thabak tawbada concentration pinaba mahi ni formula 1 thaugiba helminton su masi thaki hai Anina gi mabung amana mahi edu thaktrikanda ai ambulance amta kauki ke hairai maduda mabokna amu kau ambulance to kanagumba ama heart attack tawrapa yai man hairibadu masunupa ani du saba phaman maduda heart attack soi tawrani haina kademnari bane mabung ani du chafam thopa charaga leiri mabokna mu makha tarai
Sigi mahise England dadi ready made oina phangmane. Wahai du tabada Anina gi mapana machinda England haina soli. Maduda Anina gi mabong hairi. Ngasi ase England tour gi damak satpa yawgadaba oithokpa yaba player kunmari gi ming lauthokani. Anina na hairi. Amukta taptha ko bobo. Ai state level sanaba hobada ngairi. Matam yamna leiri. Mabok na mo hairi. Nakoibu select tawgadoriba Mr. Moredo ngarang nangi play do yengkibani. Nangna 50 lowbagi bet thangat paduda mayamdagi mana hauna khoba khukibani. David Warner su state level gi match phau sanadana direct Australian team da select tawkibani. Matam se hanaga manadrabane. Talent laiba nakoigumba sine khaurang na ngairi base. Aina nangonda wa ama haige. Sanaringai manungda nabungning changadabani haibase kaugano. Nangna spinner ama ubada nasadu leitadribado karigino. Hujiki angang singchi T20 sanaba wakhalda ta leire. Asi haraga ngasagi mahi du thaksilu hairi. Anina di manaton mapada haipet manam namlaga lei. Maduda mabongna lukham do haipet insilaga namdana thaali. Maduda mabong ahaldu di sugalaktuna ok tawrai. Mathangi numini Anina du practice kana tawre. Mana practice tawri dugi manakta nakna maga angang oiringai dagi tinajarakpa Jeet leplaga leibadu Anina na urai. Adudagi Anina na angang oiringai mayumda cricket sanabagi sindu hangatlaga ulai. Jeet na out pirubagi sauna Anina na Jeet pu namsillaga phuramme. Flashback to loibaga Jeet na nokphet tawraga Anina bu yinglaga leibadu ulai. Hojik makhoi ani Jeet ki car du da punna halai Jeet na hairai. Aikoi ani se hek piklingai dagi nungti ki unabani. Adubu punsigi pandam amagidama aikoi ni tongan chanakre. Aduga amuk khanghaudana ngasi amu unare. Ngasi unabasida ngahangkai nungti unabadawna phawdra. Magi waduda Anina na gari khamo hairai. Gari khamlaga makhoi ani kumtharakpaga Anina na Jeet pu namsili. Maduda mi khara changlai Anina na mi singaduda aina noigi na teng pamgi haibra hairami. Anina na Jeet tu masam phoibirami aduga hairai. Nangna nungti ki huidongna aigi tungkuin inaramlaga USA chatkibadagi karisu hairakidaba. Nangi asyangba nasakto uthorakpa natra. Anina na tawribadu pendabagini. Asumna muk makhoi ani du car manungda karai. Jeet na baduda Anina tu nui aduga Jeet ta illaga hairai. Sida nang kyam koina laikhidoino. Jeet na mo aina hek hengli makai di sida lairani. Asumna lakpana Anina gi yum yorakle. Anina na Jeet ta yum manung changbajisu aina namdana mu insinna doira hairai. Tanjadura Anina gi phone ama lai. Asomdagi hairakpa wadu taraga Anina du nokphet tawi aduga thengyu sar hairaga imung changsilaktuna magi maboka mapaga du korami. Mapa thorakpaduda hairai. Ai England chatpagi oithokpa yaba player khara khangatpadu yaure. Tanjadura magi mabok su thoraktuna Anina bu kole. Anina gi mapana mapi tarakpaduda Anina gi mabongna kapkanu hujikti kapkadaba natte. Anina gi mapadu amu lai khurumba changkhre. Anina gi mabongna hairai. Aina England gi bowler singi maramda kupna yenglabani. Asi hairaga makhoi gi bowler gi asonba singdu hairakpada Jeet leptuna leibadu urai. Anina gi mabongna Jeet ta onsilakpaduda Jeet su khurumi. Mabokna madi kanano haibada Anina na Jeet ni harakpada mabokna o piklingai dagi inarakpado hojikchu adum inari bore. Anina phamlingai da magi mapa changlaklaga khutto pira u hairaga langama sibirai. Aduda Anina na karino sibu haibada mabokna hairai. Kanadabada lana thajabani nangna tawribadu. Anina gi mapa na mu aina Hanuman bu tha hum sumna khurumbagini mana ngasi selection phangni base. Sigi langchina nangi cricket bet tu dagi hena power laidibani. Yengo sigi mateng dai magi ihan hanba match ta century shoidana kalladabane. Anina na mo hairai. Noina hariba singche oinabakne hana selection phangba ama darka tari. Hojik thoiba list sidi oithokpa yabagi list ni direct confirm taba natri. Moina final oina khangadawri base mi 13 khatani. Madugi manung sanba ngamninga moisu khangdri. Sumba lighting gi thabak se ai kaya su thajade. Mapana mu nangna thajadrabasu aidi thajai hairai. Jeet na nakaldagi mo hairai. Mohindra Amaratna matam pumbada mana betting tawbada magi pocket ta rumal ama adum hapani. Magi waduda Anina gi mabongna Jeet ta munna yengi. Jeet na makhamu tarai. Saurab Ganguly su matam pumbada magi ojagi photo ama pocket ta adum hapani. Aduga Sachin na matam pumbada magi oi thangba pet to hana adum uppani. Aikhoina superstition ni haina khalliba thabak singse Afaoba singsina adum tawi. Anina gi mabongna mu GR Bishwanath khangbra. Mahak to India gi asyangba legend ama khangni. Nakhoi poktrika nama cricket sanarabani. Kaigumba ama mayokna gi hairbadi isana isabu thajaba thambaduni marudi laitinda yam thajaba thamgadaba nate. Asi haraga maboktu hawakre. Mathangi sinda selection team gi chairman jauna Anina hoina practice tawriba mafam aduda lai. Chairman aduna coach adu kopsilaga hairai. Numit 15 kem tawrabani na kanana phet oi de soidena khanglamnagani. Maduda coach aduna makhoi singche loina phet oi tratu khangkat paduda adum loina chanba yaba ngakani hairai.
Adudagi chairman na thabak adu haunaba tawsi hairaga makhoigi practice tu mapung phana tawri. Anina na fajana bet na ball atu da kanbadu chairman adu na yenglaga mahaksi England chatpagi soidana yani hairai. Tanja adu yu ngawa nupa ama khak film manung adu da changlai. Adu da chairman na kanano fil sida kaidawa changlak ino hanglakpada nupa amana Bedi sarni harakpada selection committee da yawriba Mr. Morena amu hairai. Asidi Padam Singh ni ne 1990s ki matamda test match ama sanakhibani. Chairman na sauna kairumana sida tawribasibo nupi selector amana amu aikhoi selection chathari amta hayo. Padam na Anina gi manak changlaktuna ming hangi Anina na mingdu hairaga sargi mingdi karino hairakpada Padam na o ai khangdaba yamna ikai ningai ni ai yamna khaurange magi wahaidu tabada Anina na ising pige tawrokpada Padam na adunate ai hak sana ningbana khaurange haibani. Padam na Anina gi khudang na siriba langdu yenglaga maduna kari kana doino hairakpaga Anina na hek makha tarake tawbada Padam du chathoaga bol langna basem sakre maduda coach tu changlaklaga lepna ba hairai adubu Padam na bol ama khakta langjagi hairai. Tanja adu chairman na ngasai thajilakhiba nupa adu changlai aduga sar hojikse selection kanna chathari bani hairai maduda Padam na aidi selection chathari bani khande best pen sina fajana sana base ubada chahi kungi matung chida ai bol langning ba phawrokpagi changlakpani. Coach aduna amuk chatkhina ba haibada Padam na bol adu langlakpada Anina di ready oihodabani na istam aduda palame. Aduda Padam na ma ready oidri aduna dead ball tare ai bol amata langjage. Magi mataududa asomda selection team adusu saure. Coach aduna ju hanjena chatkhina ba hairabasu Padam na ai selector singi matam kaisu manghaloi ai di spinner ni na yam sangna chengadabasu natte hairai. Chairman aduna thajalakhiba ngasagi nupa aduna su ball amatangdi hulan crossar hairakpadagi coach adusu yarame. Padam na ball adu langlakpada beta palhaudraduna istamda thomlame. Padam du hek chatke tawbada Anina na ball adu amukta langbira o hairame. Padam na mu hairai kaigino aina amu hana ball langdoise aigi ball du bo no ball oikhibra khudang na langsiriba nupi cricket tadi out taradi nasan adum thokhikadabani. Tanja adu selection committee ki chairman du changlaktuna Padam ji hairai maduda Padam na kanano hairai adura chairman aduna Rumi Bekal ni aduga ai selection committee asigi chairman ni haraga khusok ke tawrai adubu Padam na khusokpagi mahut makha amuk tarai. Chair dagi hagolaga ball lango minute ani da player amagi mong matawdo adum khangladabani lamna yenglaga selection tawbududi asoime yam lakani noi mayamna ball amung lango adu loiraga ada lairiba bar adu da unasi kamdongna selection tawgani haibado ai take asi haramlaga Padam du chatkre. Chairman aduna coach ki manakta changlaga hairai noina club seat thingjinba mak ngamdrabasu bar sibauti thingjinba yaina sida sanari se nupi ngaktane. Asumna selection gi makha adu amuk tarai somda ju Padam du bar da changlaktuna whisky thaame. Mathangi numini Rasikana Padam gi cha puduna changlaklaga Padam bu hawganna ba hairame. Rasikana yerum hauraga puthorai adubu Padam na chaning de hairakpada Rasikana chadaba taradi hairakpaga Padam na oina marak thatlaga chadrabadi ai sini natra adu nangona kaya kaiba lei. Rasikana amu nangdi sikhraga kaisu tawroine aini ne bera ka haudoise itomda. Padam na mu aise kainungi nangse isan nupi ne khallaga yoklubano phaireng toreng da ngangnaga lei. Rasikana mu nang yusu thakpa khara hallo natrabadi soi sirani. Padam na mu thaklasu adum sini thaktrabasu adum sini aduna yu sungtak thaktana sidoi sarukudine yu thaklaga sibne na phai. Yu yam thaktaba mi se siraga mai thabada sing yam tingbani aduga yu phajana thakpa mi di sibada sing yam changaroi aduna nature shape tawnaba yu yam thakpa darka tai. Mathangi sinda Anina du Indian cricket team da khalakpagi makhoigi imung manung du aduki mati haraurame. Jeet su makhoigi yumda lai. Anina gi mapana haraumandana mari mata singda su pau koitam tamlame. Maduda Anina gi mabongna adumna pau koitam tamganu yamna show up tawraga angang asida hena pressure lakani hairame. Mathangi sinda Anina na college lakpada magi marup sing aduna class ta changlakpada khuba khuduna mabu taramna auklame. Mathangi sin amada Padam du nupi cricketer sing aduna farewell gi chaba thakpa tawriba mafam du lai mana changi haibada athingba pirai. Padam na hanjin changi haibada yade maduda nupa amana management team gi order ni hairakpada Padam na club ase cricketer singini aduga aisu test cricketer amani haina khumlai. Tanja adura security kharaga nupa amaga changlaktuna manungda nupi ngaktani lairibase aduna ngasidi changlanu hayengdagi club asi nangi oiredabani hairai. Moina ngangliba du tadabida manungda namdana changlai. Padam na sungkoyeng yenglakpada Anina ubadu da hairai o khudangda langsibi nupi se yaurame nangbo selection je phangnaba selga namlubro nopu nongninge tawrise aigi ball ama fawba fajana face tawba ngamdabasina England chattoribani haiduna biryani hauna cha leire aduga magi wicket lawriba aibuna sida changba yaro haiba
ai mafam sidagi beer thakna di hallaroi ko saduna hawgalaga sauna padam gi manak changlak tuna hairi nangna makhata na aigi sanaroi singsigi maramda nganglabadi aingondagi hena phattaba sathiba mi leiroi simadi khango padam namu chumme nang yam phattaba mi ne kai dei nangna third class ki player mayam ama selection tawsille chalo moise puraga aduga leibak asigi mingchatti soidana thiraga ne nangbo coach lo natraga cockroach lo kana daba player sing ngakta nangna khangalise tanjadura anina du mathwai nungai tana hawgatuna thokre adu ubada coach aduna sauna padamgi mana tondu da kinna thilli somda so jitna gari thauna anina da haire madui nupa do halaga fagadamne yare kashu khaluranu madui angawbudu wakhal khaluranu nangna huji focus tawdori base England tour gi damaktani atopa wakhan choithokanu anina na mo kaiguma mana hairiba singdo chumba tarati kamdowa magi wadu da jitna kaino nangna haidubo hairei aduda anina na hairei ta sengna mana hairiba third class cricketer do ai oirabadi kamai tawni anina nangbu ngawrabo nangse next generation gi nupi gi superstar cricketer ne jet ki wadu da anina du kabli tawrak hairei yu sungawba cricket ta su potha khraba mahangna langba ball du bawa face tawtana ai gi wicket mana lawkhre jitna amo madudi mapa chaba oiramasu yaida sida nang ka hena khanjiluno makhata na mana bol amaga langlamna badi magi asengba do khanglamgadabani mana ngangli bagwadu anina di thoina tasiludre mamitta mapi sinthara anina na jitta nangi nana do amukta mensilu hairei jitna ai gari thauraga kamaina na mensindoino hairakpada gari ado khamlaga anina na oina thauraga jetto mana mensinduna tongkhre anina du pendana machinda murumunu sonduna kanna lawe mahaki warauba pendaba mayam du kanna lauthoraga khitang yangba oina khanjai asumna makhoi ani wari sa saduna lai jitna magi America da leiba company do $20 million da yonthoklambagi wari do hairei maduda anina na hairei adu oiraga nangna liraba car se sum thauri se kaigino maduda jitna masiki car se yam shape oiba car ne speed haira 30 km/h dagi hena su thauba yaba nate anina na indicator su yade side lesson bada kamaina tawgani harakpada jitna makhut thindolaga sumaina taw hairei anina su makhut jet adu hek thindokpaga gari amana magi makhutuda thomlakpadagi car ado nakalamada accident thoktuna laikre panthaba tawdana anina bu hospital da pukhalai OT da changkhibaga mayam du thawai wana lairi doctor ama OT dagi thoraktuna hairei aikhoi su phana kanna di hona bani adubu laibak thibadagi magi yet thangba makhut sidi kanba ngamdre aikhoi bu warobino asi haraga doctor du chatkre somdana padam du manaton ikai kairaga phamung da hipi rasikana seba su tawre rasikana padam gi phone du pisilai phone adu phalubada anina gi asopagi pawdu thengnare somda hospital da mu ulai anina du mana wakhal lakpada makhut jet adu yawramdabadu da hek kappa magi mapa su nakal da laitholaga kappa du khangli manakta phamli ba magi mabok tu su wa machet amata ngangdana le asomna numit khara haukhiduna anina du mayumda putharakle magi wakhal kharata oirabasu nungaina bani haiduna koiba pobirami adubu anina koiba chatlabasu nakal da laitholaga thawai nungaitana adumak le numit kharani amu haukibaga anina gi birthday tarame jitsu anina gi nakta laktuna kappe aduga magi mafamda nungsi phungdoklame wahaidu tabada anina na hairei thagatsari ai nangi khongpaiduna khurumjage asi haraga jitki makhongdu pairaga khurumge tawe jitna khurumdana ba kanna chathokpa laknai aduga jitna satap haina kanna lawrai anina na sauna mu hairei nangna khalli base soinai rabi aibu nungsi hairaga hero sage siro nangdi $20 million do talurabani na punsi anauba ama haunaba aingonda khudong jaba loksilaga nungsi harakpa natro nangna khaliba wakhando kaidawnungda oithokpa yaroi chatkhro chalo nang jit tu chatkhaba matung anina du ai siningi haraga hek launa kappe mana jitta chaikhrebadu soinai rabi maga asum loinarabadi jitki punsida awaba oigani khanbagini tanjaduna nupa ama ki khonjel na hairei aibo happy birthday haidoribra natraga happy last day haidoiro anina du kaplamadu leplaga hawgalai padara du haidorakpadagi hojik wa nganglakhiba nupa du padam oirame padam ubada anina du ngaklame padam na hairei nang kamai sige khalino fen da thori pullaga sige hairira natraga mompak phidaksina kisillaga sige hairira asi haraga bed situ lokhatlaga anina da pisilaga se siro asi haraga padam na mu makha tarai o nang na khut na makhaktani kiba yaroi ko padam na thang suri ama mu pisilaga hairei se sina nangi khudang du da len thalu adu anina du thang du laude padam na mu hairei nang na khut na ma da lena ba hona ba da khut na ma du adumak changani aduna usi dang natraga phenal thakera adu su nang hingbai chance laine yam ludori tawrise asi haraga padam do mu phamtharaga makha tarai nang kamai sige haina khalibano anina na nang sida kaidawba laklibano padamna ai nangi birthday wish pige haiduna lakne
Asi haraga happy birthday haraga gift box macha ama pisile. Anina du kapnok tawraga harai. Nangna soikibadugidama nungaitaba phongdokpa lagli. Aina sungta thajarudaba thabakni. Ngarang phawda yu ngauraga aingonda phana khandaba mi amana sumai tawrakani haibase ai sungta thajade. Tanjaduda Anina gi mapa changlaktuna harai. Anina kaidawre? Anina na baba sinu pa se nang hana thengnarabra. Mapa na thengnare. Nanga Jeet ka laingaiduda maga aiga koina wari sane. Mana nangbu yam nungaitana sole. Selection committee gi chairman na nang khangwabudi mana nang khangbana hele. Asi haraka Padam da onsilaga chana chak coffee sema ura harai. Padam na ama hekta yaida tawbudabu Irish style da sema u. Aduga cake ama su yauru harame. Anina do sauna nang sida kaidoba laglino harai. Padam na harai. Thaina aibu team dagi lokthorokpa matamda kanamdana ai nakta laglaga nang mathangi series ta soidana yawgadabani haibirakide. Adubu aina nanakta laglibase mathangi series ta nang soidana sanaba yawgadabani haiba laglibane. Anina namu nang whiskey thakpa tolaga kokena muksenarabra. Tanjadru mapa changlaktuna cake pusilai. Coffee ding hak laira yawlani haibada Anina na cake adu laktana langtholaga mabu yumasidagi jalhan khro hairakpada mapana kaidawre haibada Padam na harai. Aidi icham chamna ma mathang series soidana sanagadabani hairubani. Aduga mana aibu chatlo haire. Ai kai lan khrabano khangde. Asi haraga Padam du paktharaga kaigumba ma thiri. Anina na sauna. Nang na sana soibado nang khangjade natra. Nang na maram oiraga natro aina khutse talibase. Nang na aigi team gi mamangda aibu ikaiba piramdrabadi ai car aduda tongamdabasu yai. Adu oirabadi accident su thoklamloi. Adu oirabadi amuksu accident du thoklamdrabadi aigi khut asisu kaisu tawramloi. Padam na amu kaino nang na hairibado. Nang kaisu tawdena nang mathang series ta soidana sanaba ngamgani. Anina na sauna mu harai. Oh ai kaisu tawdeba. Asi haraga magi mathak tangwa purito loktholaga makhut atatpado yangali aduga harai. Baba aigi bet to purao. Ai sumaina bet phuba yagadawribra. Anina gi mapana changsilaktuna Anina bo phi amana khumjinbi. Padam na ngasai mana purakpa box macha adudagi bol adu loktholaga harai. Cricket haibase bet phuba khaktang natte. Happy birthday Anina. Asi haraga bol du langsili. Anina bol du pairaga wakhal du hape khale. Padam na magi maming du spelling tawraga harai. Anina nangi naming se oidagi parabasu yetagi parabasu chamane. Tha tara leiraga England ki team India da tour lakani. Nangna nakhut namana natomda sijanam honabada warabasu nangna Indian team da yauduna sanaba pamnabadi nangi nakhut oidu khaktana laina sanaba ngamgani. Asi haramlaga Padam du thokre. Mathangi sinda Anina du hiplaga wakhan munna khanduna lei. Mathangi numit amada Anina du mapanda thoraktuna angangsingna cricket sanaribadu da changsilaga makhut oiduna bol adu langlami. Ahanba langmada paina langlami. Adubu angangsing aduna magi pukning thawatlami. Anina ani ahumlak paina langlaba tungda mapa chumna langlakpada angang aduna betna bol adu ngakpada okre. Mayam du chensilaga Anina bu pukning thawilami. Anina du imunglomda kanna mu chensilai. Mana ngasaidagi tawribadu maboka mapaga su yenglibani. Anina du magi kada changlatuna kappi matomda pendana mundu da pop pop thari. Tanjadura magi mabok changlaktuna harai. January 1995 India ga South Africa ga test match hanake. South Africa na wicket amat sidana run 76 loba tanjani. Padam Singh Sodhi gi ihan hanba test match ni. Padam Singh gi ihan hana langba over adugi ani suba ball da wicket ama lauke. Aduga thangnaba ball da run chenbada batsman ga Padam ga thengjinaki. Maduda magi reps da atekpa yauke. Adudagi makha tapa match amuk han sanaba yaukide. Adugi matung mana Ranji Trophy da wicket nimfu kani thoi laurabasu amugana Indian team da selection phangkhide. Miyamna kauthongnaruraba misakje sigi address asida leibani. Asi haraga Padam gi address yawbasi edu pisilai. Mathangi numini makhoi imung manung wari sare mabung man harai. Ibo aina haise munna tabiyu. Aikoi New York da chanaba tausi. Aina fajana thijilabani mafamdudadi biomechanics amadi robotic technology se yamna chawkhatlabani. Hapka dawriba makhutto pura asengba khoika mana doini. Kana khangba adumai tawrabdi ma amuk hana bet paiba yabasu. Mabongna mu aina su phajana thijillabani. Adugumba makhut hapabadi rules ki matung inna sanaba yawba yade. Anina na ma India team gi damak sanaba pami hairai. Mabung amaduna mu mapada wa khara hayu hairai. Mabongna mu mitna makhak yaba Tiger Patawdina Indian captain oikhibadi yaraga khutna makhak yawrasu mana kai gi Indian team da sanaba yaroi. Mathangi senda Anina du dress set patuda mapana magi bet jawba bag tu puthorake tawbada Anina na bol adu ullaga bet darka tadre haina ingit tawre. Asumna Anina du padangi address tu thiraga lai. Thong mapa du yawbaga manungdagi kanano hairakpada Anina ni haina khumlame. Maduda manung changla o haibada thong hango aduga changlaki hairai.
Padam na amu lok yagidre mapandagi hangda yararoi hairei maduda Anina na kaino mu hangbada nangi yet thangba nakalda gamna achauba ama leibani adugi makhada sodo leibani hairei Anina na gamla du inthongnaba kanna honabada ngamde adudagi mana yamna lumme gamla se harubada Padamna aduna ni sodo kanamtana hurama ngamdribado hairei Anina du phana kanna honabani gamla du inthokpa ngamde adudagi Padamna manungdagi hairei nang adu phau ngamdraba natra mayumda hallo Anina do yumda handawai mawong toromlaga kanna chensilaktuna thong adura yaisinduna hangdoi man hek changlakpada Padamna hairei kaigumba punsiki thongsin hangbagi mu lonsingraba madugi matamdura nangna thongdo hangnaba honarabadi kaidongda ngamnaroi adugi mahut thongdo thogairaga punsi lamido makha tana chathagadabane masina nangi ahanba lesson ni tanjadura rasika su thoroktuna mana kanano hanglai aduda Anina makhoi ani khut songnaduna masak tangnai Anina na makhut oi pirak padura rasikana Padamda onsilaga nolaga hairei mase oi kotline aduda Padamna oi kotpa natte makhut oi khaktani mangonda yauribadu hairei mathangi sinda Padamna Anina bu asongma marak amada puraktuna bol langu hairaklame maduda Anina na sidi jungle ni hairei Padamna mu nang MCG pamira sida MCG hairibasi Melbourne cricket ground hairibane Padamna mu makhatari mafamse stadium ama sembagidi pigi yararoi adubu sida kanamtana yengba laktong nate aduna ground ama semaga lore Anina du kayum ngang dabi lay Padamna mu ground su kaishu darka taba nate bol langnaba pitch ama kangni darka taise Padam du makhongna khongka khara chatlaga hairei si oredi yare bol langbagi di 22 yard khara helaga adum yarani pitch semu aduga bol do lango magi waduda Anina na pitch su aina semja doiba hairakpada Padamna bol langdoi si nangnani aduna nangna semba tabani nang kaimta khanganu nangi nateng pangani asi haraga whistle khonge rasika du khuju khulai puraga thorai Anina na khuju khulai du yenglaga harai sibo kaino ai bowler oigi haibani gardener oigi haiba natte Padamna mu asuk sangba matam sida ka hena luba thabak tawraktrabadi na khut oido bol langi haraga hekta yagadaba natte aduna na khut oido bol langba ngamnaba hana kankhanaba to Anina du mafam du sengdokpa hawe aduga magi thangnaba jusu makhut oina matomta semhalle adu semnaba honabada Anina du awaba mo irame mana tawribedu Padam su yenglaga leiribani Anina du thabak tawrubagi waraduna changlaklaga chaklami hairei Padamna pochai singdu piraga chanaba semsaw hairakpada Anina na chanabadu order tawsi hairei Anina du chanabadu wana semba loiraga puthoraktuna chaba hawi maduda Padam di online da yen order tawkhibadu oina charame Anina di pijaramde asumna Anina du mayumda halai mayumda su chana thangnaba sem sadra makhut oidu singba henganaba kan honari nonga numit ama jitna gate ki wangmada phamlaga leibadu Anina na urame Anina na hairei sida kaidorino maduda jitna nangna ngahamu yungi mapanda thokro haibadu dai mapan sida adum leibani Anina na amu adudi ngahangai na mapanda sum ngairamdraga ngasi ngairamsina karino magi wadura jittu Anina sawba phare haiba khangle nokphet tawrame Anina du amu kanna cheli jitsu yungi mathak thangba floor da lebliba Anina gi maboktuda khubi san tawraga Anina na chenkhiba adugi maikaida inarei asumna makhoi ani chelakpada mafam ama yaurakpaga Anina na hairei nangna chendoi lambi duga aiga manadre asi haraga Anina du Padam gi yumtamna senkre jetti lehore asumna leptana honarakpana pitch adu sema loiduna Anina du practice hore mana langliba bol adu phom taramde Padamna changchilaklaga hairei bol langba haibase masal khaktana yaba natte kaigumba maduna yaramlabadi Muhammad Ali na khwaidagi faba bowler oirambasu hai ai isamakchu bowler ama oirai nangna yamdrabada bol ase lising ahum lakti hunba darka tai asi harapa tungda bol langbudu makha chathaba mu hawe mathangi senamada Anina ga maboka cricket jengli Anina na hairei kisan sing Bedi na tawribase aina chahi 10 practice tawrabasu sumaina langba ngamgadaba mande magi wadura mabokna congratulation nang hojikti pregnant oire hairei maboki waduda Anina du ngangna yenglai mabokna makha amuk tarai aina haibadi nangna sase bisan sing Bedi ga changdamnarabani nangi na samanungda bowler ama yaure polakadabata ngaire adugi haibani da maboki waduda Anina du noi mathangi numini Anina du hanagum Padam gi yumda lai rasika ga Anina ga leiringai Padam na rasika bu kawrai aduga sauna hairei aina kyarak hanna yengo haiba natro mafam sida iroiga changbrana hojiti phajare tawribase Anina na practice to compis atu iroi mathina ko chai chai rabi Padam na hairei nong su suraktong male aduna bola si khara thuna langna batawra rasika na mafam si singdokpa minute ani mungta changani ka shokoiro haibada Padam na minute ani gi matam leite hairei Anina du iroi mathi leitaba ahangwa mafam du khallaga sum langmada bola du phom taba khara khara haurai namidangi matamni rasika na Padam da hairei
Kaino nang mabu cricketer ama oina honarii base Padam Nahrai. Mi Yamagi, Mangjarak Manglan Amabu, Kangaudana, Laibakta, Tamlamba, Tamtiba Todo Amana, Mangan Kiba Hibase, Ishor Magi Asoibane. Rasikanamu, Nang say Ishor Masamaki, Asoiba Sandonaba, Ishor Mapamsida Tarapadungare. Asomda Anina Subman, accident talkie but Mamang the Uraduna Compre Kangna, Hogolai. Padam the beer do Hera Uhaiba the Rasikana bottle do Loxilagare. Huziki Aina Asoiba Singesum Tolani. Ngasi dagi dry day oire aduna makata na thakpa yararai Padam namu aigi yu thakpa thingniba nangsi kanana Rasikana mu aise nang thingnaramdrabadi ngahana ingna siradabani nang aigi maramda loina khangliba natra ai yum ga khatnare nangna operation tawiduna aibu anoba mapo ama pokpiraga aibu nachal ama oina sakna nangga leiminarakhiba natra aduna nangi liver do soanba pamde Padam namu aina hek thakpa topada liver na atopa hakchangi kaya singa sida aikhoi bose sire aduna na thaule po haina pau pikhidoini adu kanda di aise pura sengpo oina sidoini adu oiradi ishorgi asoibasi kanana sum thopigani asi haraga beer bottle du lauraga glass ta haiba hokre Rasika du hogatuna thokre aduga amuk changsilatuna hairai aina gyan tadaba ama leire iroina kamaina mathido mapam chana chana phairamino sini Mana iroi mathidu thawaina pestu da chaitholaga mana bola du tahaningiba mapadu hangalaga thambagi wari du lirai masidagi di iroi mathi singa do iroi na phai manatte Padam na thambani haibadu Rasika su khanglame mathangi senda Diwali pangthopagi saktam ulai Anina ga Jeet ka du Padam gi yumda lai Padam du pismeya du torch lai ama pairaga phamlaga leirame Anina na happy Diwali harakpadu da torch du Anina da kapslai Anina na Jeet pu masak tai aduga Jeet su Anina na Padam bu masak taklame Jeet na happy Diwali shar harakpada Padam na aidi happy odi harai Anina na amu sir ngasiti nungai gadaba numini sar na amam basida itomta phamlaga leiri basi karigino Padam na bola du pisilaktuna Anina da bola du langna bhairai Anina du bola du langi Padam na torch light na kapliba mapa dura bol du tahale Anina na tawribadu ubada Jeet tu haraujai bol khara langna batungda Anina du Padam gi nakta changlaktuna sir hojikti harauro harai Padam na mu harai Nahaksi hana yamna haiba better ama oirami natra kaiguma nangna hojik langliba bol khulangsina nangna hana bet kanna phuringai matomdugi na samakta langbani haina khallo sigi bol khulangsina out tahanba ngamgadra atuda Anina na ngamlo herai Padam na mu adudi aina harau doriba se kaidana aduga nangna adugi am harauri duna karigi nangna khangdaba ama leiri bol se mapam chana chana tahalle haiduna mi ama bu hekta bowler oiba yakadaba nate bowler gi mathaudi wicket lobasini aduga nangdi khwaidagi haitaba last thorakpa baseman du phau out ohenba ngambagi fibam su leite aina ahin kaya nangna kamdongna wicket lohangani spinner amar oina kamdongna baseman bu ngawhanba si mayam se khanbada aigi kok se laikhairi bane aduga nangna nangi nungsinaba miga koichat chattana mai kapi thadana atom haw yendana harauna leiri Jeet na marak thakya toropata Padam na magi player da ningangni base haibada Jeet tu tumin laikhre Padam na makhamu tarai India team gidamak sanagani haibasina nangi thongna oigadabani adu natadana nangna ona taina na ngaihaki nungai thopada khallabadi nangi punchido loire nangna ngasi nungai ba sumaina amuk nungai gi hairabadi chahi ama Diwali Europe ngai ba tabani yum halaga gyan tana tummo aduga hayeng ayu pung tare chapchana na tomda lakadabani Jeet na Anina gi makhut pai du Padam na thadokna ba hairai adubu thadok tabadu da bat Padam na sauna in bata Jeet tu turame amuk hawalak laga Anina gi makhut tu Jeet na pai badura Padam na Jeet ki phirol du beer du haijin duna maina su doi koitan sum tana badura Anina du sauna Padam da ilae Padam du hojik longna taraga laikhre Jeet ka Anina ga su maim da halai wari pumbadu Anina gi mabok da tamlame Jeet na hairai madui mi do makok chakpa angawbani da Anina gi mabok namu ma khalibado kaino aikhoina kauruba sunatte ma mapam sida ma matonda lakpani mana khalibado mana kusira si hekta toba yarni khalaba jala Jeet namu adumagni mana khalibase mabong namu ma Anina gi mapa sunatte mabong sunatte boyfriend sunatte adubu aikhoina hairuba tawdana sida laklaga Anina gi tungi punsi ki damak daita mana lawrakpane hojiki matamda free oiba karimta leite adubu mana di mitop oiriba Anina gi damak punsi mangal pinaba karichu lawdana free da honari mathangi senda Rasika na Padam da nganglamme course haibase magi satrabu takpigadabani haiba ai khange adubu nangna tawriba mawong matawdudi henmalle mado nupi machane khutna masu yaudrabani aduga magi su thamoi madi palebani kaigumba nupa machaduna phatanungda thoklamnabadi kamai tawni nangi nungaitaba thamoi sokpa mayam du mangonda oina utholipa kaigino Padam na hairai chummi ai ta sengna ningba kaiba nungaitaba haibadu oire ai pokpada ai imasu laikhidre hek pokpadagi nungaitaba haibadu
oiraklabani ima laikhidabaga babana nupi atombi ama mu pusilai kona cricket haiba masana asina aibu wakal inghallaki nongmadi Indian team da sanaba phangba haiba aigi manglandu ningjaba thungba horaki adubu laibak thibadi sumnatagi nongma khakta India team gi sanaba phangke aigi naha oringai punsi se nungaiba sungphang phanglaktrabane Padam du ma ki punsi da thengnarakiba wari mayam do lirame aduga makha amuk tarai Anina gi mafam da talent aduki matik lai adubu khutna ma khak yawba mina India team da karamna sanagani haibase soidan harakani aduna mabu India team da sanahan gi hairabadi mayam dagi thotok hendokna haiba ama jange kanagumba ayengba mi gi mafam da de sport haibase isam jamna khalle adubu sanaroi ama gi mafam da di kathokpane maithiraba player amana kari phawi haibado ai chap chana khangi magi mafam da mai pakwa haibasigi nungaibado kari no haiba khanganba pame ai nongmata oirabasu wakhalase ingna leiba pame madangi sinda Anina du Padam gi manakta lai Padam na mabu spin ball langba tambirami Anina su mayumda halakpagi lambi da Makhut to ung laga sum practice tawe mana sum lakpada lambi gi nakana lairiba street food hangni baduda nupa amana parotha du Makhut na lairaga mathakta langkhatpadu urei Anina du madu ubada jangsin duna Makhut tu ung laga parotha du langkhatpa sanai asuna nongni ni practice tawraba tungda mahak spin ball langba khara hairai mathangi nimini Padam du Anina gi manak changduna hairai nang hujik spin langbadi haire adubu nang wicket lowbadi ngamadra madura Anina na ngamkhiro hairai Padam namu kai ngamloidono harakpada Anina na hairai speed khara wali atappa spin sidi mayai orap phaba player amana phawlaina sanaba ngamkini wicket lowgi harabadi ball se yangna sat laisen ba ama change aduragi Padam na adudi hujik kai ngaire ball adu speed khara kangkhat halo asumna speed hena kanna langlakpada Anina do tusinduna hospital da purai magi sayeng du nanthoklami doctor na makhata na magi sayeng du force am pisilabadi amuk sayeng do nanthokani hapta ani potharaga layu haraklami Padam na doctor da harai magi sayeng nanthokpadu hujik semkhre kaigi ma bol langba yaroideno aisu kayar khanna sayeng nanthokre adubu sembaga adum field da thoi doctor duna Padam da hawalaga bol langbagi mawong taw harai Padam na bol langbagi style tawbada doctor aduna harai yare lepo yengu nangna oina bol langbada khujia se matomta haira ise khujia na opposite ta haiba sina maram oiraga momentum piduna oi thangba sarukta extra force piraktuna hena bol do kangkhal hanba ngamni bane kaigumba Anina na Makhut na makhakta na madugi force to phangna bohonerabadi magi sayeng se punsi chupa bera ka ke basu yai mathangi set amada Padam du khutna mana kamdongna bol speed kanna hongani sum khalame mana khutna madu phajalaga bol du langbada to sindun lawbadu tabada rasika chenthora Rasika na yare to o hairapada Padam na sauna whisky lawru so hairai Rasika na whisky adun lawru raga Padam gi manakta thamjilapadura sauna sida natte asida thamu haibani haibaduda Rasika na whisky du Padam gi manakta ge khara chatholaga piski meya du amuk thamjilure maduda Padam na sauna maduda natte nakal da short leg to thamu hairai saurang marang whisky do matai da thame maduda amuk Padam na nangna thami do short leg ta natte hairapada Rasika na sauna noigi cricket ki londa do aina kamai khangdoino Makhata na pepe songang badura mapan thokro hairakpada Rasika na mapanda lairiba aibu amuk kamaina mapanda thoktoino hairai asengmadi Padam na mapan thokro hairibadu piski mapandani adudagi Padam du sauna masadu unglaga bol adu Rasika ta na langlakpadu da speed kanna paibadu urame maduragi Padam na kainu hujik tawkri do hairai madura Rasika na ai shiram do khita wali Padam du hujik wakal ama lakpadagi Anina gi yumda lai asumna Anina da Padam na bol langbadu taklame mana bol langbagi video du hanagi Afaoba cricketer Bedi su ure adu ubada Bedi na Padam da video call tawrai aduga Anina busu yamna thagalai wari saba loiraga Anina na hairai nangna video du Bachchan sing Bedi da thari ra hairakpada Padam na manga nom la hairai mayamna thoidok hendokna khangnaraba left arm spinner ni maha somda su selection committee du England na India da lakada ba turgi da player khangatnaba wa khanari tanjadura chairman da Bedi na ngasagi video du tharai chairman du video du munna yengi aduga mayam da video du yengu haraga video du thajale Selector nupi amana masi hanagi Anina do natra hairapada chairman na mana trabadi twins oiban taba hairai nupi selector amana mo sibo oithokadro madi bowler sunatte nupi selector ama oiriba Dingra na hairai hujikti apps jam leireda aduna magi masakto hapchin ba oirangbani asumna Heman Dingra na call tawduna Anina da video ama urabra haibada Anina na karamba video no hairakpaduda Dingra na o ai bhab tare video du asengba oirabadi bol langlibadu nangna sana hana upham thopani maduda Anina na Ma'am, asengba potpo amu sengde haiba ma leibra maduda Dingra do phone thamge haina tawe somda selection committee do Anina gi matang na khanare Dingra so amu Anina ga makhata na wari sari
asumna Anina bu amuk kokhatuna magi performance yenglaba tungda Indian team da selection tawtuna England ga sanagadaba series adugi khallame England ga India ga ahanba match sanaba numini ahanba England gi batsman singduna run phajana lawrame over khara sanarba tungda Anina du ball langnaba sem sakhre mayam du Anina gi ahanba ball du langakpa yengdawgi khawrang na ngairame Anina du mana ball langlamdai da Padam da yenglai Anina du ball adu sumna langpham thokpa langi ball adu tapna langbadu da ahanba ball adu mas 6 kan khre ani suba ball du na wide amuk ta khre ahum suba ball du masu batsman du na ngak daga tokre mathang chu chap manana ball adu langkhre handakti ball langdringai du da ball yengni ba Padam da Anina du yengi Padam na makhunna ingi tawraga ball adu masa unglaga lairaga lango hairai handakti Anina du masa du unglaga ball adu kanna langsilakpadu da mayam du ngai mana adumna masa unglaga langbadu da commentator na Ghoomer hairai asengbadi film asina Ghoomer tholibasi Anina na masa unglaga langiba bon khulang sidani batsman na umpire da langiba khulang do rule na yabra haiduna marai torame adubu rules ki matung inna yarabani na makhata na Anina du ball langlame Anina na mathang wicket lawrakpadu da debi yengliba aduga stadium da ball yengliba kangbu du su Anina gi ball langmaki style du mataw tanglame play makha sum sanarakpada Anina na langba ball ama da batsman aduna kanna phurakpada ball adu Anina na tap launa okre adubu Anina gi makhutu sokpadagi ma manung da changkhre Jeet tu Anina unaba changlakpada Padam na unaba yaro haibadagi Jeet tu thokre somda su England gi batsman singduna run phajana lawre Padam na Anina du amuk field da thoknaba hairai Anina du field da thorai tawada bu rules ki matung ina bowler amana field gi mapanda leiruba matam dumak chap chana field manung da leitrabadi ball langba yade haibagi rule duna Anina du changlakpaga ball langba yaramde asumna minute khara haukraba tungda Anina du ball langi ahan ban langmada boundary kan khre Anina Padam na takpirapa singdu ningsinglaga fielder singdu loina batsman gi manak tuda nangna lainaba hairame aduga ball adu langbada ball adu wangna chongkhalakpadu da batsman aduna soibadagi ball du phajana nga hodabadagi fielder amana oktuna out takre asumna Anina gi manga suba wicket tu lawrame asumna England phuba loiraga changlai Anina na Padam gi manak changlakpada Padam du yu ngauraga targa leirame Anina na wicket ama lawba khudingi mahana yu glass amam thakpani wicket manga lawrabani na punna yu glass manga ni thaklibadu aduna maram oiraga maha gyan tadana tumlaga leire tanjadura Rasika gi phone lakpadu paikhatli Rasika na Anina bu thagalai Anina na Rasika da kai gi ball yengba laktribano haibada Bedi bayana stadium dadi lamna yengmani nungai pham khangloi TV da yengu haibada gi laktabani haina khumlai hauji India mu bet phuba hokre sum phurakpada kagadaba ran mari da ngaire aduga Anina thadabai wicket su ani ta ngaire haibadi Anina di makhut na makhak yawbani na bet phuba yadabagi masing thadabani tanjadura Padam su yu ngauraga tumtharubadagi hawlai hoji India gi batsman amana phubada ball adu okre wicket amatta ngaisilakle makhoigi team gi nupi amana sauramna Anina gi makhut adu da yengi mana yenglabadu ataigi natte kaigumba Anina gi khutto yaramlabadi wicket amaga su leiribani na soidana kagani khallaga sauningna yenglibani hojik bet phuba thoiba nupi dugi matung inaraga Anina na good luck hairame adu tabada Padam na machinda tamna sole asukwana kanna honaraklaga lakta tarabra Anina du Padam gi manak changlai aduga hairai hojikti lakse ekhoi gi maikade leiri tanja adu da asomda run out ki third umpire da check tongna ba haikre Padam na hairai kamdongna lakna sanagadoi aina nafam dagi posakse lokthokraga asi haraga Anina gi mapana sikhiba langdu Padam na ulai aduga wari makha tarai numitugi nungdang do ai bu moina phuraba tungda ai yu thak thak tuna gari thauraga lai aduga lambi da kaigumba amata ai thengjingkre haibadi khangi adu bai hanna yengde gari do adumak thauraga yumda yoraki aina nongalaga nangi maramda thagapadu phone da thengnarami aina kamai tabono haina yenge tawbada sigi langsi aigi gari da yalaga leramane Anina adu mamangda gari da magi khudangna sikhiba langduna panbadu haipe ningsinglai mapi du jadum tarai hanadi maga thengjanariba gari du Padam gani khangdabani adubu hojikti maga gari thengjanariba nupadu atai kanasu oiramdre Padam oiramne haibasi khanglai tanjadura screen da run out thabdu thadorai England na run ani da kare haiduna makhoigi player singdu yamna haraurami Padam su stadium adudagi thokre selection committee India gi team player mayam adu ningba dokimati kaire Anina du hoi mai haidana bet ama paiduna thokraga film manung adu da changlai adu ubada mayam du ngangna yengi commentary dagi su asum hairai ngasigi match asi kaba poba nakal amada thamkhraga asengba winner di hojik film asi da changlakliba mahak asini hojik over adugi last ball ni aduna batsman aduna bet tu ngalaga chena bo nei adubu chenba upai leiramde hojik over loirabani na side change tokthokna bada Anina na bet paiba tarame adubu mayam du pakhatnarame ahanba ball du Anina panba ngamlamde England gi player sing adu su magi manakta changsilai
ꯑꯅꯤꯁꯨꯕ ꯕꯣꯜꯗꯨꯃꯁꯨ ꯑꯅꯤꯅ ꯄꯥꯟꯕ ꯉꯝꯂꯝꯗꯦ ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯀꯃꯦꯟꯇꯦꯇꯔ ꯀꯥꯡꯕꯨꯁꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯃꯤ ꯑꯅꯤꯅꯥꯗꯨ ꯃꯃꯥꯡꯗ ꯄꯥꯗꯝꯅ ꯃꯥꯒꯤ ꯃꯤꯡꯁꯤ ꯌꯦꯠꯇꯒꯤ ꯄꯥꯔꯕꯁꯨ ꯑꯣꯏꯗꯒꯤ ꯄꯥꯔꯕꯁꯨ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯌꯦꯠ ꯀꯣꯠꯂꯝꯕ ꯕꯦꯠꯇꯨ ꯑꯣꯏꯔꯣꯝꯗ ꯑꯣꯏꯅ ꯀꯣꯠꯈ꯭ꯔꯦ ꯑꯅꯤꯅꯥꯗꯨ ꯃꯃꯥꯡꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕ ꯃꯈꯨꯠ ꯀꯛꯈꯤꯕꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯥꯅ ꯆꯥꯛꯈꯤꯕ ꯄꯥꯗꯝꯅ ꯕꯣꯜ ꯂꯪꯕꯗ ꯃꯥ ꯑꯥꯎꯠ ꯑꯣꯏꯈꯤꯕ ꯃꯌꯥꯝꯗꯨ ꯃꯃꯤꯠꯇ ꯎꯔꯛꯇꯨꯅ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯑꯔꯣꯏꯕꯤꯗ ꯕꯦꯠꯇꯨ ꯍꯥꯏꯒꯠꯂꯒ ꯀꯟꯕꯗ ꯕꯣꯜ ꯑꯗꯨꯗ ꯄꯥꯟꯈꯤꯗꯨꯅ 4 ꯂꯧꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯦꯆꯇꯨ ꯏꯟꯗꯤꯌꯥꯅ ꯀꯥꯔꯝꯃꯤ ꯑꯅꯤꯅꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯄꯤ ꯖꯤꯠꯁꯨ ꯐꯤꯜ ꯃꯌꯥꯏꯗ ꯆꯪꯂꯛꯇꯨꯅ ꯑꯅꯤꯅꯥꯕꯨ ꯀꯣꯜꯂꯒ ꯊꯥꯡꯒꯠꯇꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯅꯤꯅꯥꯗꯨ ꯄꯥꯗꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯄꯥꯗꯝꯗꯨ ꯌꯨ ꯉꯥꯎꯔꯒ ꯇꯥꯗꯨꯅ ꯑꯅꯤꯅꯥꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯐꯝꯗꯨꯗ ꯂꯣꯡꯅ ꯍꯤꯞꯄꯒ ꯂꯩꯔꯝꯃꯤ ꯑꯅꯤꯅꯥꯅ ꯁꯥꯎꯅ ꯃꯥꯅ ꯌꯨ ꯊꯛꯄꯒꯤ ꯄꯥꯇ꯭ꯔꯗꯨ ꯅꯥꯀꯟꯗ ꯂꯪꯊꯣꯛꯏ ꯑꯗꯨꯒ ꯄꯥꯗꯝꯗꯨ ꯍꯧꯒꯠꯂꯛꯇꯨꯅ ꯁꯣꯔꯤ ꯍꯥꯏꯔꯛꯂꯒ ꯄꯨꯟꯅ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯗꯨ ꯎꯠꯂꯒ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯤ